Manipur gi irang asida hanagi Chief Minister N Birena Insilli haibage leak oikiba audio tape adu Shemdok-Shadoklaba Amadi edit Touraba amani Haina ngase Supreme Court na Cookie Rights Group Organization da Khanghankhre. Hiramasigi matang da National gi pause The Hindu na file tawrakiba report amana hai wathok oikiba Manipur gi hanagi Chief Minister N Biren gi audio tape adu gi report ama Gujarat ke Gandhinagar da leiba National Forensic Sciences University da lankhalakhe. Report adu gi matung inna Manipur thokliba irang asi hanagi Chief Minister N Birena insinbani haibagi phone da wari sanabagi audio tape adu Shemdok-Shadoklaba Amadi edit amasung tempered Touraba amani Haina phongdorakhe. Hiramasigi matang da ngasi Supreme Court ki Justice Sanjay Kumar na luchingba bench amana National Forensic Sciences University ge report courtroom da thamkhe. Report adu Cookie Organization for Human Trust ki Maikei da lepliba Advocate Prasan Bhushan amasung Charil D'Souza gi mafamda Justice Sanjay Kumar na pathokhe. Maduda wathok oiriba Manipur gi hanagi Chief Minister N Biren gi audio tape adu Shemdok-Shadoklaba amadi onthok osin Touraba file amani haiba wafam khanghanbaga loinana voice comparison tawba matamda su scientifically chanadre haiba wafam su Justice Kumar na thamkhe. Wafam sing adu taraba matungda Cookie Rights Group ki Maikei da lepkiba Advocate Vushana audio tape adu Truth Labs da Chathakiba test amada chada marfutara humdoi hanagi Chief Minister N Biren gi khonjel ga manai haibaga loinana recording aduda break amata yaudi haibagi result pirakpa leikhe haina court thamkhe. Wafam adu taraba matung Justice Sanjay Kumar na Gandhinagar da leiba National Forensic Sciences University asi leibaga sida khwaidagi singthaningai oiba university amani makhoi gi findings ta kari shu chingnaningai oide haina phongdokhe. Report adu petitioner animak yauna Manipur lenga ki mahut siliba Solicitor General Tushar Mehta da pinanaba bench asina yathang PK. Loinana chayol anigi manungda university report asigi matang da petitioner na response file tawrakpa yabagi ayaba court asina PK haina The Hindu gi report asina makhatari.